Bethany Diaspora Church ki nungsi jarbay chilinao maruba pangsing han bamaktada Prabhu Jisu Krista ki mingda nungsi bigi salam pijari ichilinao sing ishwana ekhoi bu nungsi biduna chahi ahawbadagi ngasi December ki tang taramari 2025 asipawba loina biba ngaksin biba Sigidamak Isor bu thagat minasi loina na khwaidagi maruoina Isor mahaki wahai asibu aikoina paminaraga amaga pukning thogat minabagi matam phanghan bibase masigidamak ta thoido hendok na Isor bu thagat ningai lei haibasi mayamda thamjage ngasi aikoina paminagadawriba text asi James chapter 2 verses 5 to 7 asi oigini aikoigi maru oiba wahai pareng aikoina yingminagadawba nainagadaba si chosen the poor of this world haibani Lairabasingbu Ishorna Khandokpa asigi matangdani aduna aikoi pukning chang nang haktang taminasi Manipuri ki Bible dai pathok sage James chapter 2 gi verses 5 to 7 Aigi nungsiraba ichininaw sa aigi wataw Ishorna Taibangpangi Lairabasingbu thajabada inak khunba oinaba amasung mahakpu nungsi basingda pinaba wasak pikhiba ningthau leibak adugi yumlep chara oinaba makoibu Khandokpa natra adubu nakhoinadi Lairabasingbu ikai khumnade ina khunba mi singna nakhoibu otpa amasung wayen phambai mangda chingsinba natra mi singna nakhoibu kaunaba afaba mingau adu makhoina thina ngangba natra ichirinaw sing masigi ekhoina pathok chariba isorgi wahai asi mamang haptagi ekhoina nainakhraba adugi makha samthabo oina ekhoi yenggadabani mamangda ekhoida takpi khiba adu migi misak mimai yengduna thajaganu haibani aduga ngasi gisina chawraba problem ama haibadi Lairabasingbu ikai khumnadaba ina khunbasingbu khaktangda ikai khumnaraga asumaina leiba asi Apostle James na chumthokpiba asigi matangdani masida maru oibase Ishorna Taibangpangi Lairabasingbu thajabada ina khunnaba oina amasung mahakpu nungsi basingda pinaba wasak pikhiba ningthau leibak adugi yumlep chara oinaba makhoibu Khandokpa natra haibani ichilinaw sing yamna aikhoina kari haigani tabada nungai taba phawba yai adumakpu masi Taibangpangi chatnabi aikoi yengbo matamda tasengnamak masi uba phange masi yamna achawba problem amani society da aikoi gi lamdamda masi aikoina adum uraga laikhraba amani ngarang nahan machina Kolkata da lakpagi India da lakpagi magi tour sida khara mabu yamna pamjaba uningba kaya ama lising lay maduda Lairabasinggi damakta adukki matik wana thoe haibasi ekoina uba phange aduga ina khunbasingina laina hekta phangba aduga khara laita Lairabasingdana adugumba tanjapi daba mayam asi thokpani masi event singlup ki manungda asigumba problems lay aduna matam adudasu
masigi chauraba akaiba problem asi leibagi maramna Apostle James na masigi pautak asi pibibani. Lairabasingbu thausadaba ikai khumnadaba aduga inakhunbasing khaktangbu ikai khumnaba mising asi tasengna yengba matamda yamna kari haigani foolish oiba apangba misingna tauba adugumba practice amani haibasi tasengna ikhoina ishorgi mingda nainamba matamda masi ikhoina khangba ngami aduga masigumba problem ase leiba matamda ikhoi tumin na leiba khanglabasu khangdaba saba mayam asi lei adubu Apostle James na masida yamna firmly ko chauna masi mahakna kanna masigi matang asida takpibani ahanbada mana haibasi aigi ichininaw sa aduga aigi nungsi raba ichininaw sa haye masigi wahai asi ikoi ni makanda thajabasing khaktani haibani masida tariba mana masigi pautak piribasi kanadano haiba kanda believers aduga matam adugi singlupki mising huzik leiriba ikoi thajaba khudingmakta masigi pautak asi pibani masigi chithi asi iribani aduga masi achumba asi aikoina tattana illaga madugi matung ina ikoi lainana bagidamakta mahakna takpibani aduna masida Apostle James na kari hai magi readers masigi Bible mana iriba chithi asibu pariba mi khudingmak asi lairaba oigera inakhunba oigera chap manana mahakna regard tawi mana ikai khumnai aduga masida mana correcting the problem of disregard for the poor Lairabasingbu ikai khumnadabagi problem asida mahakna chumthopiba asi aikoina mathang si yengba kanda uba phangi ahanbada mana panbasi karino ishorna lairabasingdu khandokpani haibani prithibi sidagi haibadi ishorna lairabasingdu karamhaina karamba mityeng da yengi makoise lairare haina ikai khumnadaba thausabidaba adumaina ishorna tawbra how does God regard the poor masi yamna important oiba aikoina ningsingadaba amani did God have a negative regard for the poor lairabasing adu ishorna hanthaba mityeng da yengbra thausadaba mityeng da yengbra ikai khumnadabra haibasi ikoina yeng wakhan tausi does he disdain the poor masigi question se ikoina hangba yai how does God regard the rich inakhun masingduna kamaina mana regard tawi does he honor the rich because they are wealthy inakhulle haina ishorna tongana makoibu regard tawbra makoibu mana honor tawbra ikai khumnabra henna lairabasingdagi henna masi ikoi hangsi how God regards the rich is important to take note of ishorna karmaina lair irakhun masing adu regard tawbano haibadusu ekoina yengpham thoi God had a good regard for the poor the saying Bible asida paba matamda ekoina ubasi ishorna lairabasing gidamakta yamna thausabiba aduga makoibu yamna ikai khumnabiba makoi gidamakta khanbiba asi aduki matik chauna ekoina uba phangi God had always taught his people to care for the poor ishorna lairabasing adu yamna phajana yingsinbinaba mating pangbinanaba nungsibinanaba gidamakta maki misingda asigi pautaksi adum piduna lakhibani Deuteronomy chapter 15 da ikoina paba matamda masi uba phangai aduga God has chosen the poor to hear the gospel
afaba wapau asi tananabagidamagtasu lairabasing mahakna khali. Luke chapter 4 verse 18. The Lord Jesus cited Prabhu Jesu Christ na Isaiah 49 verse 18 adu mahakna pankhibani. The poor have suffered much in life. Tasengna akhoi ni yengba matamda lairabasing asi prithibida asukki matik wana leibani. Awaba kaya thengnaribani. Aduda amuk hanna akhoi na ikai khumnabidaba akhoi na hantana yengbiba aduga fazana treat tawbidaba. Masi yamna chumdabani haibasi Ishwargi Sastrana takpibani. The poor can become rich in faith. Aikoina yengba kanda haksangda sentumda lairab oirabasu thajabada makhoi ina khunba yai. Masi yamna phajaba achumba aduni. This is what God regards highly. Thajabada ina khunba mising thajabada kanbasing thajabata mapung phabasing duni Ishorna yamna wangna thagat pibase. Ina khunba paisa paiba adu khaktada Ishorna yengde madunate Ishorna yengbase. Maduda mahakna thagat piba nate. Thajabata ina khunba aduni Ishorgi apamba. God has chosen them to be heirs of His kingdom. Lairabasing ase Ishwargi Sastrada aikoina pathokhiba aduni thajabada kari oigani makhoi adu ningthau leibak adugi yumlep chara oinaba haibani. Heirs of the kingdom of God. Madugi damakta makhoibu Ishorna khandokpibani hai. Yamna phajabani ichil nausing masi aikoina pajana yengba matamda. The poor are made heirs of His kingdom. Ko Ishorgi ningthau leiba aduda makhoi yumlep chara oina Ishorna thambi. Aduga this is a truth to be borne in mind. Masi aikoina ningsinggadabani. Masi achumbani. Masi aikoi kauba yade. The poor can love the Lord deeply. Ishorda makhoina kanna phajana thajaba adukhakta natadana Ishorbu yamna nungsiba adusu makhoida lei. The poor are capable of having a rich faith. They are able to love the Lord profoundly. Right? Yamna thajabada ina khunbasu oibiyai aduga Ishorbu nungsiba adu makhoida yamna chauna lei haibasi leibayai haibasi aikoina ningsinggadabani. Aduna lairaba oire haina aikoina thausadaba usithawoidaba tauba yade. Ishorgi mityengda lairaba ina khunba karisu khenaba leite. Magi khwaidagi Ishorna pamjaba adudi thajabada aikoi ina khunba mabu nungsiba haibasini. Ina khunlaga paisa pairaga tawningba tawba ngamlaga aikoi thajabada solaba aikoi gi thajabado piklabadi kari kanagani. Ishorgi mityengdadi aikoi karisu kanaba leite. Masi aikoina ngasi pathoiba Bible gi mafam asida uribani. The problem of despising the poor. Lairabasingbu aikoina thausadaba matamda kari taure. The poor were disregarded, right? Aikoina makhoibu thausabidaba makhoigidamakta khandraba haibadu tarabani. They were not honored at all. Aikoina makhoibu thagat pidre karisu oina ubidre. This approach reflected the way of the world. Masi tasengna aikoina yengba kanda masi prithibigi chatnabi haibadu oire. Aikoi karisu khetnaba leite. Ishorbu khangdaba Ishorbu thajadaba adugumba mi singduga karisu khetnaba leite. Maramdi madu prithibina tawriba prithibigi chatnabi adu oiribani haibasi aikoina ningsinggadabani. The world respects the rich. Yes. Prithibina ina khun masing khaktang adu makhoina ikai khumnai. The rich are honored greatly. Makhoibu yamna wangna thagat piba makhoibu phana tawbiba. The poor are despised and disregarded. Lairabasingna amuka thausabidaba karisu makhoida riga tawdaba. Masi asukki matik prithibi sida ngasi aikoina uri. The ways of the world masi aikoina prithibigi chatnabi prithibigi lambi ase aikoina kari tawgani. They must be rejected. Masi aikoina thadokadabani. They create an unhealthy spirit in the church.
right masigumba wakhalon asina akhoi gi singlup ki manungda asukki matik chauna akaiba thokhangani. The church could become divided. Singlup aduda tokai taba silakani. Ina khun masing lairabasing haina tongan na lakani. Adumapu mi khuding mak asi lairabo oirabasu ina khunbo oirabasu amatani isor gi macha sing ni isor gi mi sing ni khallaga akhoi amaga nusinaraga amaga ikai khumnaraga leiba matamda akhoi punna leiminaba ngamgani. Adubu ina khunba khaktangda henna aikoina regard tawkhraba ina khunba khaktangda henna aikoina phajana seba tawbikhraba adu oiba tarabadi akhoi gi damakta achawba problem asi lakani singlupta akaiba mayam tholakani. Schism in the church of this kind is wrong and sinful, right? Masi singlup ki marakta asigumba mibu khaidokpa haibasi lakpa matamda tongan leiba tokai taba haibasi singlup ki manungda lakpa matamda masi yamna chumdaba yamna pap oiba thabak amani haibasi aikoina khangadabani. Masi aikoi tawgadaba nate masi aikoi tawdanabagi damakta kanna aikoi hotnagadabani haibasi mayamda aikoina ningsingjahanba aduni. Loinana the common bad behavior of the rich. Ina khun masingi behavior makoigi lamchat si ayamba matamda mi khudingmak natragasu ayamba matamda karam haina oi. Oppressive behavior of the rich, right? Oppressive oiba yamna mibu hantana yengba mibu otnai biba. They oppress the poor. Lairabasingbu makoina wahanba asi yamna toina thokpani. They sue the poor in court. Makoina sangalai rabanina ina khulabanina paisa rabanina lairabasingbu makoina ngamgani haibagi wakhalda makoina paisa sijinaraga natraga makoigi sanga sijinaraga lairabasingbu kota makoina smaina puraga maran pisanba sigumma mayam asi ikoina uba phangi. Their oppression was a common reality, right? Masi tasengna yengba matamda ina khun masingna lairabasingda otnaiba haibasi asukki matik yamna toina thokanba adugumba chawraba problem amani haibasi ikoina khangi. The blasphemy of the rich. Makoina kari tawe mibu oppress tawba khakta natadana afaba saraga achumba saraga lairabasingda hena wahanba adugi mathakta makoina migi mamangdadi yamna afaba saba aduga migi mamangdadi yamna ishorbu ningba saba adugumba maithong aduda makoise ayamba lay haibasi ikoina ngasi uba phangi. The blasphemy, they blaspheme the name of the Lord Jesus, right? Ishor Prabhu Jesus Christ gi ming adu makoina usitte. They have no regard for the Lord Jesus. Makoina Prabhu Jesus Christ bu regard taude. Why would the church have such a high regard for the rich haibani? Adu oiba targati Jesus Christ bu makoina tina uhanba magi mingbu makoina usittaba aduga Prabhu Jesus Christ bu regard taudaba mising adu karigi damakta singlupta aikoina karigi damakta makoibu high regard taugadabano. Makoibu karigi damakta aikoina yamna chawna ikai khumnagadawribano haibasi aikoina khangadabani ichilinaw sing. Obviously something was wrong. Masi karigumba leiba matamda karigumba asoiba masidi yamna chawna leire haibasi aikoina khangmani. That wrong had to be addressed and corrected. Aduna karigumba masigi aranba chumdabase aikoigi singlupta uraba lairaba matamda yamna thuna aikoi masigi problem se address tawgadabani. Address tawraga masigi matang ase aikoi nainaraga puthoraga yam thuna masi chumthokpa darkar oi. Maramdi masi ngasai haikibugumna yamna sinful oiba pap oiba aduga yamna chumdaba aduni haibasi ikoina khangsi ichilinaw sing masi hairaga ina khunba sing
mi loinamak adumaina tawi haiba nate, but generally aikoina commonly yengba matamda masigi problem asi laye. Aduna aikoina inakun masing khaktada high regard tawba makoida aikoina aduki matik ikai khumnaba piba asi masi chumdabani haibasi aikoina khangademani. Loinamak isorgi midyengda yengadabani, Isorbu thazabada mapung phaba kanbasing aduna hena aikoina thagat pigadabani matik chabani. Isorbu nungsiba Prabhu Jesu Christabu yamna regard tawba mising adu maduni isorna pambasi. Aduna ichilinaw sing masida aikoina munna yengma matamda having a high regard for the wicked rich asi yamna phataba ina khunbasing da aikoina high regard tawbasi aikoi tasengna khanba matamda di this is illogical, right? Yamna logic chumdaba adugumba amani. This is unseeming, unseemly, right? Masi tawroidaba chumdaba. This is foolish, apangbagi thabakni. This is worldly, masi prithibigi chanabi aduni. Aduga this is sinful, masi papni. Aduga this approach must cease. Masigi approach asi masigumba thabak asi yamna thuna aikoina tokadabani immediately ko aduga completely masi pura aikoina aikoigi singlupta karigum masigum masi changlakpa matamda thoklake tawpa tarabadi aikoina manghangadabani masi laihaloidabani. This problem must be addressed seriously. Masi laina aikoina lawba yade. Masigumba problem ase seriously yamna aikoina serious oina lawgadabani. Tarai lawba yade haibasi mayamda phongdok chaningba aduni. Ngasi aikoina yengba matamda singlupki marakta masi tasengna thoi ai isamakna imitmangna ukhraba aikoina thengnakhrabani. Aduna masigumba problem ase aikoigi society da aikoigi singlupta thokdanaba aikoi kanna honasi masigi takpiriba ase aikoi phajana ningsingsi isona loina bigani aduga aikoina masi thoktanabagi damaktasu aikoina tawgadaba takpikiba asigumna aikoi honasi habasi thamjaningi. Aduna ichilinaw sing ngasi wrong attitudes must be noted. Chumdaba aranba wakhalon sing ase aikoi uba ngamba khangba ngamba haibasi yam darkar oye. Masi akhoi khangba ngamdraba masi akhoi uba ngamdraba maduda hena akaiba lakani. Aduga they would lead to sinful behavior. Maduna kari tawgani akhoi gi attitude asida soirakpa matamda pap haiba pap ki thabak mayam asip tawhalakani. Aduna a biblically correct approach must be developed. Masi akhoi na thadoglaga Bible na takpiba isorgi sastra na takpiba achumba aphaba behavior, mentality, attitudes asi aikoina develop tawba darkar oye. There must be equal treatment for the rich and the poor. Ina khunba lairaba chap manana aikoina treat tawba loinaba asi yamna darkar oye. Ichilinaw sing yamna isorgi wahai asina phajana takpire masi aikoina inba indaba haibasi aikoigi khutta lay. Aduna singlup khudingmak aikoi kadai da lairabasu isorgi machasing misak mima yenglaga mibu hanthana tawba mibu hena hairiga tawba khenaba thamba haibasi aikoi tawroidabani. Isorgi machasingi chatnabi nate. Aduna amaga chap manana nungsi chanana hingminaba lairaba ina khunba khenaba laitana aikoi hingminaba isorgi seba tawminaba isorbu khurumminaba thajabada mapung phaminaba masini isorgi apamba ina khunba paisa paiba adu khakta nate lairabasu isorgi midyengdadi makoisu yamna isorna pamba isorna yamna nungsiba mi singni haibasi aikoina khangadabani. Aduna ichilinaw sing ngasi aikoigi wakhanda karigumba lana khalamba chumdaba mayam lairamlabasu aikoina singdoklaga sigumba isorna takpiba achumba lambi asida chananaba singlupta asigumba problem sing ase thoktanaba aikoi
ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯁꯅꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯆꯥꯎꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯉꯥꯛꯇꯪ ꯍꯥꯏꯖꯁꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕ ꯑꯁꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕ ꯆꯨꯝꯗꯕ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯌꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯁꯛ ꯃꯤꯃꯥꯏ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯃꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯏꯄꯥ ꯏꯁꯣꯔ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯕꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯗꯨ ꯇꯨꯃꯤꯟꯅ ꯊꯝꯕ ꯅꯠꯇꯕ ꯌꯥꯝ ꯊꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯂꯒ ꯑꯐꯕ ꯑꯆꯨꯝꯕ ꯅꯍꯥꯛꯀꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯆꯠꯄ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ